Ngasisu mahausa-gumna sana leibak story collection na mayamgidamakta nungairaba wari ama puduna lakjare. Wari asigi mamingna Lairabi Masumabel. Wari asibu ibirakpana Ichanbi Manga. Hauzik mayamgi mafamda wari asi khudol tamjari. Mayam punna taminarasi. Nongna jangjam sumangda tariba ado sanahal Mangwal masida phamlaga yengduna leiri. Phak amagi mathakta phizau ama ongduna phambani. Manakta maifu amasu leiri. Maifu duda mangra su omli asumna asum leiri ngai imungdagi masunubi thadoi thoglei. Masu phizau ama illi. Masadu khara ingbagum haifen niklaga maboki nakanda famtharaga maitikli. Yes, ingi he. Iyamse yadre. Kahamata nongyudaba mafam yaudre abo. Hoi. Yudanabane. Handakti karino yenglasi. Mamangda pibam khazik chahaudabagi tawbani. Hoi si yare. Mangrandubu mulaba. Yengune mulambasu yare. Thadoi una saba mairok jaigap aduna chaplaga mangradu mullabre yengi. Tangkhai ta thoklaga machinna phupu kamduna inghali. Abo se nonga tabasida haudipot niyamna. Sanahal lawi sanahal amuksu hanglei. Namidangi yensangdi kari taraba. Khangde nong tabanina haudoba ama kokthonga loire. Isu thoibi punsi se nungsi ne he. Ngasina sumangda tariba nong singse yenglaga leire. Nahalwai angang oidi kandadi asigumba nong marakta sanara imni. Nga phabaga chala ini onthongna onkre punsi se. Abo angang oiringe matamda yam nungaibra. Nungai hauzik su nungbudi nungai. Hauzikna awa ana mayam ama thengnaruraga nungaiba. Matamduda nungaibana awaba masak khangdringaida nungaiba. Matamduda waba haibubune khudi thirubagi unsa hubatba adu khaktani. Thadoi haipen noi Masumabel adu nong tabudu asum yenglaga wari sanakre. Ayuki matamni labukta hauriba phawsing adu phaw pandri isang sangna leiri. Namidang nong amuk hanglaga Ngasai nongalamdaida nong khara khekibagi lambi aduda hauramba upunsing adu nonggi ising na loina namsillaga leiri. Atiyada nong mangbagi khara sumamni mamni tawri. Amuka hanna jamjam tarakpa yabagi maongni. Labuk adu paktak na sangi labuk adudagi tamna yengbada singsang pareng na khun adubu ikoy sillaga leiri. Singsang adugi mathaktasu imu musillaba nongsing mapay leiri. Lapna yengbadadi mangliba nongduna jingmatonga ipunda punna uri. Asigumba yengbada pukning wakal inghanba ayuk asidani. Nonggi ising na ufun kuding napsil halaba lambi aduda Masumabel na tapna chatpado. Thadoi iman malaba panik ama kautak seli. Masumabel kut samna duna tapna chatlaga. Ngasi ayuki phazaba adu yengli. Sanahal asi ka hena sonbadi natte mamaidi yamna khuirabani adubu Saisu yaudrabasu chatpa ngamli. Mitti ka henna nakpa amadi lapa amata uba ngamdre. Mami sami. Makhoina sumtamna chana sanahal masuda hairi. Handaki phawsing asidi loina pharine. Mahai yamna phajagadaba mali. Is asigi lawpham asidi phajareda. Asibu chawrengidu natro isu thoibiya. Mani abo. Khura chawrendo asigi lawsida toina uya isu. Hoinya. Phana ahal oirasunya abokna magi lofam asidi kauroi is phajai phawga pala kandadi onthokna yengba nungairanida abo phawba pandri kamaina phaw phajana pani khangino khangdadi kaino ai khoidinya leisabi pungkak pharakpadagi hauna labukta da leirabani haujiktabu isase sonbagi kumbangamdabani aduga natrabadi aisu labukta adum leiragadabani abo Aisu nupa oiramlabadi aikhoigi labuk leibado aikhoina dum uramdoiniko. Isu na nupi oibainine abokna nungairibase. Kaigino adudi abo midi masa nupa loina pamnei. Nupadi napidagi sumasakali law uba sampot khoiba nupadi loina ngami. Mina mamampa usitana haiba matamdasu hekta phuba ngami. Ise isu na nupa oiradi Haujik labukta law ukhraga leiraga abokna kanaga leidoiba. Abokse kanana seba tawbidoino
nupa kallasune mi phuba ngamlasu aigi isudine nupa dagi hena kalli khutna mi phuba ngamdrasu isugi lichat phajaba thaugalon kaidaba aduna mangak haigatuna chatliba mipum khuding makpu ikaiba piraga mangak lukthahanba ngammi bane nupana sampot khoiba thabak akanba suba ngamlabasu isuna thongba sak insang abokna malem asida khwaidagi pamjaba khwaidagi ahawba insang mathelni laikai asida maming chalini chak thongba sak thongbina isugi khotyoba ngampot nate thadoi mabokpu nuksina konsilai asumna makhoisu masu mabelgi khangpok sangaduda lakle sanahangi lau sangam amalai masi makhoina uba ngamdabadagi makhoigi laikai tomal kauba nupa amada uhalli chahi khuding masu mabel asigi chaba konanaba phau kharadi adum pibani tomal asi mabu khara sengde sanahangi lau asi tomal uhallaroi haina khanbani adubu tomana lau uramdaidana makhol noktharaga magi awaba wari kayali sinduna masu mabel asibu pangthahangani sanahaldi migi awaba yengba ngamdaba oibana hekta uhalluni aduga phau piramdaida piningum piningdagum hekta tawi masidani sanahangi mathwai sokliba asi chakhumgi phunga aduda thadoi sak thongli mabok sanahal kaunagi iman mallaba phak adugi mathakta phamlaga lei thadoi mabokte yenglaga abo aikhoi gi lau uba ta tomal do mabu yamna sengde kusuna kusumuriba kusumuri matik mabuksu yamna sengde chummi isuna haiba masakna masak thiriba mabuksu yamna phattaba mini ado aikhoina khangdabagi mangonda lau uhallabani mathangdagi dine atopa amada pirani lau uramdaidana tethanau sinaraga leiba aduga phau piramdaidana piningum piningdagum makhut ado thak 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 ni magi nupi adusuni migi lau uradi lausan tami haise moi masana khangpham thokpani moigi do aikhoi isu ibel khak leina usitabi dawrini handak oire mathangdagi dine makhoina kapkera laugera sumu hek uhallaroi mabuksel aduk yamna sengdaba makhoi dine samnadaba na phai isu thoibiya mabuksel sengdaba moiga manaba yade moiga onsinaraga khatnabase yamna lemdaba leibak masa tadaba mina tawgadabani adunane moiga onsinaraga khatnaba yade ko isudi maramokpanida abokna haiba yamna inbani hoy abok aibudi khatnadeba ado ta thoibadi moiga hekta khatnage tawe nahansu ta tomangal lambida hekta lauthanarke tawroktana makhoina amuk nupani dana nupa haisidi khara aduk phinganbani asangba migi wapan bayade haibaduni tanja aduda thoibadu yensang tengkot ama pairaga mapandagi lauraga sanglei abok o abok kathomda legi tawrisibo bo hai aikhoi somda leine takhom lomda lao thoiba adu su takhom lomda sanglei aduga yensang tengkot adu thadoigi manakta thamlaga abok nga thongbane hauna sar nasunu pidi pijarun heklakpaga khanaba han hawri isi kaigino insang pijarunu haibasibu khanaba hobo kobro kawi aboka ibani khaktang leibasida insang te kot amathila aga abo khaktang chaw ai pijaganu haisa khanaba hobo natabra ai nangonda kemta haide ko ai di aboka insang thinu laksabani is aduk yamna pijaningradi chabiroina noigi insang do chaw haidi bem yari chapikro aikhoi gimda kuina lebino ai di nang gimda leibasu nate mi ai di aboki gimda leire duga aboki gimda ai gimni khangra yari bema insang pijadraga nayumda lakpa mi tari du kaigino chaningadi chaningi ko haiba kaidoge chaningde noigi insang do ai chasu taroi makhoi anigi mari adada sanahal noklaga khamjilei hai yare to sum khumnaradi ne mari makha sum samthara ani thoibana sanahan dawn silaga abo aidi abo ki insang thilapane adugi pijaroi hayure aduga nayum sakro haire nasunu pise isu thoibana hek ngang basidi bako nate nang busta ka sara bro ngasai degi sida sum leitho ise namana insang thinba sakraga halaktre hairam ani ne kaisu hairamoi dabo moigi thopa dum chajaramasani thoibagi wa adu taraga thadoina nayumda chalo kaino abokna nakoina talaba si phawba sum naisilaga leidubu kaigino haiba aina haidi
ꯏꯀꯥꯏꯕꯒꯁꯦ ꯑꯃꯠꯇ ꯈꯪꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯕꯣ ꯅꯁꯨ ꯅꯨꯄꯤꯁꯦ ꯑꯩ ꯌꯥꯝ ꯆꯠꯍꯟꯅꯤꯡꯉ ꯃꯥꯜꯂꯦ ꯑꯩ ꯆꯠꯍꯧꯔꯒꯦ ꯅꯠꯇ꯭ꯔꯗꯤ ꯈꯥꯕꯩ ꯑꯁꯤꯅ ꯑꯃꯨꯛ ꯂꯪꯉꯛꯑꯗꯤꯅꯦ ꯑꯩ ꯁꯣꯏꯅꯕ ꯇꯥꯔꯦ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯅ ꯄꯥꯏꯔꯤꯕ ꯈꯥꯕꯩ ꯑꯁꯤꯅꯅꯦ ꯀꯜꯂꯒ ꯅꯌꯨꯝ ꯌꯧꯕ ꯐꯥꯎꯕ ꯇꯥꯟꯗꯣꯏꯕ ꯑꯩꯗꯤ ꯈꯪꯉꯕ ꯅꯪ ꯌꯥꯝ ꯊꯨꯅ ꯅꯌꯨꯝꯗ ꯆꯠꯍꯧꯔꯣ ꯌꯥꯔꯦ ꯑꯕꯣ ꯑꯩ ꯆꯠꯂꯒꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯅꯁꯨ ꯅꯨꯄꯤ ꯈꯥꯕꯩ ꯁꯣꯏꯗꯅ ꯆꯥꯕ ꯇꯥꯔꯦ ꯑꯩ ꯀꯣꯛꯆꯥꯎꯕꯤꯌꯦ ꯌꯦꯟꯁꯥꯡꯁꯦ ꯑꯕꯨꯡ ꯃꯊꯟꯇ ꯄꯤꯖꯒꯅꯨ ꯅꯪꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯕꯅꯦ ꯑꯃꯨꯛ ꯄꯩꯔꯒ ꯆꯥꯗ꯭ꯔꯗꯤ ꯅꯤꯡꯉꯝꯖꯍꯧꯔꯣꯏ ꯌꯦꯟꯁꯥꯡ ꯂꯩꯍꯧꯗ꯭ꯔꯦꯀꯣ ꯆꯠꯇ꯭ꯔꯤꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯁꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕꯁꯦ ꯁꯣꯏꯗꯅ ꯑꯩꯒꯤ ꯈꯥꯕꯩ ꯑꯁꯤ ꯂꯪꯉ ꯇꯥꯅꯤꯁꯦ ꯑꯣ ꯆꯠꯂꯦ ꯏꯕꯦꯝꯃ ꯑꯕꯣ ꯑꯩ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯏꯕ ꯑꯗꯨ ꯂꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯊꯣꯏꯕꯅ ꯂꯥꯎꯔ ꯆꯠꯈꯤꯕ ꯑꯗꯨ ꯊꯥꯗꯣꯏꯗꯤ ꯄꯤꯁꯨꯝ ꯁꯨꯛꯂꯒ ꯌꯦꯡꯉꯤ ꯉꯁꯥꯏꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯧ ꯌꯦꯡꯂꯤꯕ ꯁꯅꯥꯍꯜꯅ ꯅꯣꯛꯂꯒ ꯑꯣꯟꯊꯣꯛꯅ ꯃꯉꯥꯎ ꯊꯤꯈ꯭ꯔꯦꯗ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯔꯗꯤ ꯃꯪꯗ ꯇꯥꯅꯤ ꯍꯥꯏꯁꯦ ꯃꯥ ꯈꯪꯗ꯭ꯔꯕ ꯃꯥꯜꯂꯦ ꯍꯥꯏ ꯑꯗꯨꯝ ꯍꯥꯏꯅ ꯍꯥꯏꯒꯅꯨꯅꯦ ꯍꯩꯗꯦ ꯊꯥꯗꯣꯏ ꯋꯥ ꯑꯃꯇ ꯈꯨꯝꯗꯦ ꯆꯥꯛ ꯂꯣꯏꯔꯕ ꯇꯨꯡꯗ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃ ꯃꯕꯣꯛꯅ ꯍꯥꯏꯗꯨꯅ ꯊꯣꯏꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯄꯨꯟꯅ ꯃꯈꯣꯏꯒꯤ ꯇꯣꯃꯥꯟꯅ ꯎꯕ ꯂꯧ ꯑꯗꯨꯗ ꯂꯥꯛꯂꯒ ꯂꯧ ꯌꯦꯡꯂꯝꯃꯤ ꯂꯧ ꯑꯗꯨ ꯌꯦꯡꯅ ꯊꯣꯏꯕꯒ ꯊꯥꯗꯣꯏꯒ ꯋꯥꯔꯤꯁꯨ ꯁꯥꯟꯅꯔꯤ ꯅꯣꯏꯒꯤ ꯍꯟꯗꯛꯀꯤ ꯐꯧꯁꯤꯗꯤ ꯌꯥꯝ ꯐꯖꯅꯤ ꯌꯦꯡꯉꯨ ꯇꯨ ꯐꯖꯗ꯭ꯔꯅꯦꯁꯦ ꯈꯪꯗꯦꯗ ꯑꯩꯗꯤ ꯍꯟꯗꯛꯇꯤ ꯃꯤ ꯑꯇꯩꯁꯨ ꯂꯣꯏꯅ ꯐꯩꯗꯨꯗꯤ ꯍꯣꯏ ꯅꯣꯏꯒꯤꯁꯨ ꯐꯩ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯐꯧ ꯐꯕꯁꯤꯅꯦ ꯑꯩꯅ ꯃꯊꯥ ꯁꯥꯔꯤꯁꯦ ꯐꯧ ꯐꯔꯗꯤ ꯇꯥ ꯇꯣꯃꯥꯟꯗꯣ ꯐꯧ ꯄꯤꯅꯤꯡꯗꯕꯒꯤ ꯑꯃꯨꯛ ꯋꯥꯌꯥꯝꯅꯔꯅꯤ ꯑꯦ ꯃꯥꯅ ꯄꯤꯅꯤꯡꯉ ꯄꯤꯕ ꯄꯤꯅꯤꯡꯗ ꯇꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧ ꯌꯥꯕ꯭ꯔꯣ ꯍꯥꯏꯁꯦ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯇꯥ ꯇꯣꯃꯥꯟꯗꯣ ꯃꯕꯨꯛ ꯌꯥꯝ ꯐꯠꯇꯕꯅꯦ ꯑꯗꯨꯅ ꯐꯧ ꯈꯔ ꯐꯔꯗꯤ ꯐꯧꯁꯤ ꯄꯤꯗꯅꯕ ꯑꯗꯨꯝ ꯎꯔꯩ ꯄꯥꯔꯩ ꯇꯧꯔ ꯂꯩꯕꯅꯦ ꯃꯃꯥꯏꯗꯣ ꯏꯀꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯣꯏꯅ ꯀꯔꯤꯒꯤ ꯍꯟꯖꯤꯟ ꯑꯨꯍꯜꯂꯤꯅꯣ ꯍꯥꯏꯁꯦ ꯑꯃꯗ ꯑꯃꯨꯛ ꯎꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯃꯕꯨꯛ ꯐꯠꯇ꯭ꯔꯦꯅ ꯈꯪꯗꯕ ꯃꯤꯗꯨꯗ ꯅꯣꯏꯅ ꯑꯃꯨꯛ ꯎꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯍꯦꯛꯇ ꯄꯪꯇꯧ ꯇꯧꯕꯗꯨꯗꯤ ꯌꯥꯄꯣꯟꯇꯦꯗ ꯑꯗꯣ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯂꯣꯏꯅꯕ ꯍꯥꯏꯕꯁꯦ ꯃꯥꯡꯖꯒꯦꯗꯅꯦ ꯃꯁꯤꯗ ꯑꯇꯣꯡꯕ ꯀꯩꯁꯨ ꯂꯩꯔꯣꯏ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦ ꯑꯗꯨꯗ ꯃꯥꯗꯣ ꯂꯧ ꯎꯔꯝꯗꯥꯏꯗ ꯍꯦꯛꯇ ꯂꯧꯁꯤꯟꯅꯔꯒ ꯇꯧꯋꯦ ꯑꯗꯨꯗ ꯑꯕꯣꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯤꯅ ꯑꯗꯨꯝ ꯎꯍꯟꯕ ꯑꯗꯣ ꯃꯊꯪꯗꯩꯗꯤ ꯑꯕꯣꯛꯅꯅꯦ ꯐꯅ ꯀꯞ ꯂꯥꯎꯔꯁꯨ ꯁꯨꯡꯎ ꯍꯦꯛ ꯎꯍꯜꯂꯔꯣꯏ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨ ꯎꯕꯗꯅꯦ ꯑꯁ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯃꯁꯛ ꯈꯨꯊꯤꯗꯨꯒ ꯅꯪꯅ ꯌꯥꯝ ꯐꯖꯕꯅꯤꯅ ꯃꯤ ꯃꯁꯥꯒꯤ ꯐꯠꯇ꯭ꯔꯦ ꯈꯪꯅ ꯃꯤꯗꯨꯗ ꯑꯩ ꯐꯖꯩ ꯍꯥꯏꯕꯒꯤ ꯅꯠꯇꯤꯌꯦ ꯃꯥꯒ ꯌꯦꯡꯉꯨꯔꯗꯤ ꯑꯩꯁꯦ ꯈꯔꯗꯤ ꯐꯩꯗꯅ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯒ ꯌꯦꯡꯅꯧꯔꯗꯤ ꯑꯩꯁꯦ ꯃꯉꯣꯟꯗꯩꯗꯤ ꯍꯦꯜꯂꯦꯕ ꯁꯛꯇ ꯅꯠꯇꯦ ꯃꯥꯗꯧꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯁꯨ ꯅꯠꯇꯦ ꯑꯩꯗꯤ ꯉꯥꯡꯉꯨ ꯑꯩ ꯑꯗꯨꯝ ꯇꯥꯔ ꯂꯩꯒꯦ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯇꯣꯃꯥꯟ ꯑꯗꯨ ꯂꯧ ꯑꯗꯨꯗ ꯀꯨꯝꯂꯛꯏ ꯇꯣꯃꯥꯟꯅ ꯂꯧ ꯑꯗꯣꯝꯗ ꯂꯥꯛꯄꯗ ꯊꯣꯏꯕꯅ ꯍꯥꯟꯅ ꯀꯧꯏ ꯇꯥ ꯇꯣꯃꯥꯟ ꯂꯧ ꯌꯦꯡ ꯂꯥꯛꯏꯔꯣ ꯑꯧ ꯂꯧ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯅꯣꯏꯁꯨ ꯂꯧꯕꯨꯛꯇ ꯂꯥꯛꯑꯝꯃꯤꯔꯥ ꯑꯧ ꯇꯥ ꯇꯣꯃꯥꯟ ꯐꯧꯁꯤꯡꯒꯤ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯏꯕ ꯍꯥꯏꯗꯨꯅꯤ ꯇꯣꯃꯥꯟ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈ꯭ꯋꯥꯡ ꯃꯦꯠꯂꯒ ꯂꯧ ꯑꯗꯨꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯀꯨꯝꯁꯤꯁꯦ ꯃꯤꯒꯤ ꯐꯧ ꯂꯣꯏꯅ ꯐꯩ ꯐꯅ ꯐꯠꯇꯕ ꯃꯤꯁꯨ ꯀꯨꯝꯁꯤꯗꯤ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯂꯧ ꯑꯁꯤꯅ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ ꯍꯟꯗꯛꯇꯤ ꯌꯥꯗ꯭ꯔꯦꯅꯦ ꯐꯧꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯦ ꯊꯥꯗꯣꯏ ꯀꯅꯥ ꯑꯃꯠꯇ ꯇꯥꯗꯕ ꯃꯑꯣꯡꯗ ꯃꯁꯥ ꯃꯊꯟꯇ ꯇꯥꯖꯅ ꯁꯣꯜꯂꯤ ꯏꯁ ꯑꯁꯨꯛ ꯌꯥꯝꯅ ꯐꯔꯤꯕ ꯐꯧꯁꯤꯕꯨ ꯐꯠꯇꯦ ꯀꯥꯏꯅ ꯀꯌꯥꯗ ꯃꯕꯨꯛ ꯐꯠꯇ꯭ꯔꯤꯕ ꯍꯪꯅ ꯌꯦꯡꯉꯨꯕ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯐꯧꯁꯦ ꯋꯥꯠꯅ ꯄꯤꯕ ꯌꯥꯅꯕ ꯍꯥꯏꯗꯅ ꯆꯂꯥꯛꯅꯦꯕ ꯃꯥꯅ ꯇꯧꯔꯛꯏꯁꯦ ꯌꯦꯡꯉꯨꯅꯦ ꯀꯤꯕ ꯑꯃ ꯌꯥꯎꯏꯅꯦ ꯃꯁꯛꯁꯦ ꯍꯟꯗꯛꯅ ꯍꯟꯗꯛ ꯑꯣꯏꯔꯦ ꯃꯇꯨꯡꯗꯗꯤ ꯅꯪ ꯎꯕ ꯐꯪꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯁꯤꯅꯤ ꯅꯣꯏ ꯅꯠꯇꯅꯅꯦ ꯎꯅꯕ ꯃꯤ ꯂꯩꯇ꯭ꯔꯁꯨ ꯑꯩꯅ ꯍꯦꯛꯇ ꯂꯧ ꯎꯔꯗꯧꯅꯦ ꯅꯪꯉꯣꯟꯗꯗꯤꯅꯦ ꯁꯨꯡꯎ ꯍꯦꯛ ꯎꯍꯜꯂꯔꯣꯏ ꯃꯈꯣꯜ ꯊꯣꯛꯅ ꯋꯥ ꯉꯥꯡꯂꯛꯄ ꯑꯗꯨꯅ ꯊꯣꯏꯕꯅ ꯉꯥꯡꯂꯛꯏ ꯇꯥ ꯇꯣꯃꯥꯟ ꯃꯁꯥꯅ ꯑꯗꯨꯝ ꯐꯖꯔꯛꯀꯅꯤꯗ ꯑꯩꯈꯣꯏ ꯄꯨꯜꯂꯒ ꯁꯦꯕꯥ ꯈꯔ ꯀꯟꯕ ꯍꯥꯏꯗꯨꯅꯤ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯏꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯉꯝꯗꯕ ꯌꯦꯡꯉꯨꯅꯤ ꯂꯧꯁꯥꯟ ꯎꯔꯦ ꯍꯥꯏꯗꯅꯕꯨ ꯑꯩꯈꯣꯏꯅ ꯂꯧ ꯍꯦꯛ ꯎꯕ ꯍꯧꯕꯗꯒꯤ ꯁꯝꯄꯣꯠꯅ ꯌꯨꯝ ꯐꯥꯎꯕ ꯄꯨꯈꯠꯂꯛꯄ ꯑꯗꯨ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯍꯣꯠꯅꯔꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯁꯨ ꯋꯥꯗꯗꯤ ꯀꯩꯅꯣꯅꯦ ꯅꯠꯇ꯭ꯔꯣ ꯇꯥ ꯇꯣꯃꯥꯟ ꯉꯁꯤ ꯇꯥ ꯇꯣꯃꯥꯟꯅ ꯑꯗꯨꯝꯅ ꯍꯥꯏꯕꯤꯕ ꯌꯥꯝ ꯐꯔꯦ ꯇꯥ ꯇꯣꯃꯥꯟꯅ ꯂꯧꯁꯤ ꯎꯕꯗ ꯑꯋꯥꯕ ꯃꯇꯦꯡ ꯂꯩꯔꯁꯨ ꯑꯩ ꯍꯦꯛꯇ ꯀꯧꯕꯤꯔꯛꯑꯣ ꯇꯣꯃꯥꯟ ꯊꯣꯏꯕꯗ ꯍꯥꯏꯔꯞ ꯌꯦꯡꯂꯒ ꯏꯕꯨꯡꯉꯣ ꯅꯪꯕꯨꯗꯤ ꯀꯧꯔꯛꯀꯅꯤ ꯅꯪꯅ ꯑꯗꯨꯝ ꯂꯥꯛꯂꯒ ꯊꯕꯛ ꯁꯨꯒꯅꯤ ꯅꯪꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯅꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯂꯩꯁꯨ ꯂꯩꯇꯦ ꯈꯨꯠꯁꯨꯃꯜ ꯄꯤꯗ꯭ꯔꯗꯤ ꯅꯪꯁꯨ ꯁꯥꯎꯔꯛꯀꯅꯤ ꯑꯗꯨꯗꯕꯨ ꯀꯃꯥꯏꯅ ꯑꯩꯅ ꯏꯕꯨꯡꯉꯣꯕꯨ ꯀꯧꯔꯛꯄ ꯌꯥꯗꯣꯏꯅꯣꯅꯦ ꯊꯥꯗꯣꯏꯅ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯁꯤꯒꯤ ꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯕꯣꯛꯅ ꯀꯩꯀꯩ ꯋꯥꯔꯤ ꯍꯪꯕ ꯀꯥꯟꯗ ꯀꯩꯁꯨ ꯋꯥꯇꯦꯅ ꯍꯥꯏꯔꯒ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛꯇ
ꯑꯩꯈꯣꯏꯅ ꯀꯩꯁꯨ ꯍꯥꯏꯗꯕ ꯃꯊꯛꯇꯅ ꯍꯣꯠꯅꯕꯒ ꯁꯥꯗꯅ ꯀꯌꯥꯗꯨꯝ ꯌꯦꯡꯉꯨꯅꯦꯁꯦ ꯃꯤ ꯐꯠꯇꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯆꯨꯝꯕ ꯆꯥꯅꯤ ꯉꯥꯡꯂꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯂꯅꯤ ꯀꯥꯏꯅ ꯉꯥꯡꯖ ꯁꯥꯔꯤꯅꯦꯁꯦ ꯃꯈꯣꯜ ꯊꯣꯛꯅ ꯉꯥꯡꯕꯅ ꯋꯥ ꯑꯗꯨ ꯀꯥꯏꯅꯗꯅꯕ ꯊꯣꯏꯕꯅ ꯍꯥꯏꯔꯛꯏ ꯇꯥ ꯇꯣꯃꯥꯜ ꯁꯤꯗꯤ ꯈꯨꯠꯁꯨꯃꯟꯒꯤ ꯅꯠꯇꯦꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯁꯨ ꯑꯕꯣꯛꯅ ꯀꯩꯀꯩ ꯋꯥꯂꯤ ꯍꯪꯉꯨꯁꯨ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯈꯨꯠꯁꯨꯃꯟꯒꯤ ꯅꯠꯇꯦ ꯍꯦꯔꯥ ꯏꯕꯨꯡꯉꯣ ꯐꯧ ꯁꯥꯠꯄ ꯍꯧꯔꯕ ꯀꯥꯟꯁꯤꯗ ꯊꯕꯛ ꯐꯕ ꯁꯥꯔꯒ ꯀꯔꯤ ꯊꯕꯛꯅꯣ ꯍꯪꯕ ꯂꯥꯛꯏꯕꯁꯤꯕꯣ ꯍꯟꯗꯛꯀꯤ ꯋꯥ ꯑꯗꯨꯗꯤ ꯊꯥꯗꯣꯏꯅ ꯑꯣꯏꯅ ꯇꯥꯝꯂꯛꯑꯒ ꯃꯈꯣꯜꯗꯨ ꯈꯤꯇꯪ ꯀꯟꯇꯛꯅ ꯈꯨꯝꯂꯛꯏ ꯇꯥ ꯇꯣꯃꯥꯜ ꯂꯧ ꯎꯕ ꯍꯧꯔꯛꯄ ꯐꯧ ꯇꯤꯡꯕ ꯐꯧꯍꯨꯝꯕ ꯂꯧ ꯁꯦꯝꯕ ꯂꯤꯡꯕ ꯑꯗꯨꯀꯥꯟꯗꯅ ꯑꯕꯣꯛꯅ ꯀꯩ ꯋꯥꯠꯂꯤ ꯍꯥꯏꯅ ꯍꯪꯕ ꯀꯥꯟꯗꯅ ꯀꯩꯁꯨ ꯋꯥꯠꯇꯦ ꯍꯥꯏꯗꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯑꯩꯈꯣꯏꯅ ꯁꯨꯛꯍꯪ ꯍꯪꯗꯕ ꯅꯊꯟꯇꯅ ꯂꯣꯏꯅ ꯍꯣꯠꯅꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯍꯩꯃꯥ ꯑꯗꯨꯗ ꯑꯩ ꯁꯤ ꯋꯥꯠꯂꯤ ꯍꯥꯏꯔꯒ ꯅꯁꯨ ꯅꯕꯦꯜ ꯈꯛꯇꯪ ꯂꯩꯕ ꯅꯣꯏꯅ ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯉꯣꯟꯗ ꯄꯥꯡꯗꯣꯏꯁꯤꯕꯣ ꯑꯩꯅ ꯁꯤ ꯊꯕꯛꯁꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯅꯪꯗꯤ ꯅꯨꯄꯤꯅꯦ ꯑꯗꯨꯁꯨ ꯑꯄꯟꯕ ꯂꯩ ꯑꯗꯨꯒ ꯁꯦꯜ ꯊꯨꯝ ꯈꯔ ꯋꯥꯠꯂꯦ ꯍꯥꯏꯔꯁꯨ ꯅꯁꯨ ꯅꯕꯦꯜ ꯈꯛꯇꯪ ꯂꯩꯕꯗꯨꯗ ꯑꯩꯅ ꯀꯔꯤꯅꯣ ꯍꯥꯏꯗꯧꯔꯤꯕꯁꯤꯕꯣ ꯍꯥ ꯇꯥ ꯇꯣꯃꯥꯜ ꯑꯩꯈꯣꯏꯁꯦ ꯏꯁꯨ ꯏꯕꯦꯜ ꯈꯛꯇꯪ ꯂꯩꯔꯁꯨ ꯀꯅꯥꯝꯇꯗ ꯅꯤꯔꯒ ಚಾದೆ ꯇꯥ ꯇꯣꯃꯥꯜꯅ ꯁꯤ ꯋꯥꯠꯂꯦ ꯍꯥꯏꯕꯗ ꯁꯦꯜ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯅꯤ ꯊꯕꯛ ꯑꯣꯏꯔꯁꯨ ꯉꯝꯅꯕ ꯃꯤ ꯅꯦꯛꯂꯒ ꯇꯧꯔꯁꯨ ꯇꯧꯅꯤ ꯑꯗꯨꯗꯤ ꯅꯠꯇꯦ ꯈꯤꯇꯗꯁꯨ ꯍꯥꯏꯗꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯋꯥ ꯆꯥꯎꯅ ꯉꯥꯡꯕ ꯁꯥꯏꯌꯦ ꯑꯩꯈꯣꯏꯅ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯂꯩꯊꯣꯛꯂꯒ ꯂꯩꯔꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏ ꯌꯥꯏꯌꯦ ꯑꯗꯨꯁꯨ ꯅꯠꯇꯕ ꯁꯨꯡꯍꯥꯏꯁꯨ ꯍꯥꯏꯗꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯟꯕꯒ ꯇꯥꯍꯟꯗꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯐꯧ ꯄꯥꯟꯕ ꯍꯧꯔꯦ ꯑꯩꯅ ꯍꯥꯏꯒꯦꯔꯥ ꯍꯥꯏꯔꯣꯏꯔꯥ ꯊꯕꯛꯁꯦ ꯑꯩꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯅꯣꯏꯅ ꯑꯃꯨꯛ ꯍꯧꯖꯤꯛꯇ ꯊꯕꯛ ꯐꯕ ꯁꯥꯔꯒ ꯂꯥꯛꯏꯕ ꯍꯟꯗꯛꯀꯤ ꯋꯥ ꯑꯗꯨ ꯊꯣꯏꯕꯅ ꯄꯤꯁꯨꯝ ꯍꯥꯏꯔꯞ ꯁꯨꯛꯂꯒ ꯇꯥ ꯇꯣꯃꯥꯜ ꯐꯧ ꯄꯥꯜꯂꯁꯨ ꯈꯥꯎꯕ ꯄꯩꯕ ꯌꯩꯕ ꯃꯌꯥꯝ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯂꯣꯏꯔꯦꯗ ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯤ ꯋꯥꯒ ꯉꯥꯡꯐꯝ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤꯅ ꯍꯦꯛꯇ ꯂꯥꯟꯕ ꯇꯥꯗꯣꯏꯕ ꯀꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯑꯅꯤꯃꯛ ꯇꯥꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ ꯊꯥꯗꯣꯏ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯇꯜꯂꯗꯨꯅ ꯊꯣꯏꯕꯗ ꯆꯠꯅꯕ ꯇꯧꯔꯁꯤ ꯇꯥ ꯊꯣꯏꯕ ꯑꯕꯣꯛꯅ ꯑꯃꯨꯛ ꯉꯥꯏꯔꯝꯃꯅꯤ ꯇꯥ ꯇꯣꯃꯥꯜ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯃꯊꯪꯗꯤ ꯊꯕꯛ ꯋꯥꯠꯄ ꯂꯩꯔꯁꯨ ꯍꯦꯛꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯆꯠꯂꯦ ꯇꯥ ꯇꯣꯃꯥꯜ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯥꯛꯃꯤꯟꯅꯔꯦ ꯊꯥꯗꯣꯏ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯗꯨ ꯃꯆꯤꯟꯗ ꯁꯥꯎꯅ ꯇꯣꯃꯥꯜꯕꯨ ꯆꯩꯔꯒ ꯆꯠꯂꯤ ꯊꯣꯏꯕꯅ ꯃꯥꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨ ꯇꯥꯔꯒ ꯆꯠꯂꯤ ꯀꯌꯥꯗ ꯃꯕꯨ ꯐꯠꯇ꯭ꯔꯤꯕ ꯃꯤꯅꯣꯕ ꯐꯧꯁꯦ ꯈꯔ ꯐꯩ ꯈꯪꯕꯩ ꯍꯧꯖꯤꯛꯇꯤ ꯍꯧꯅ ꯐꯧ ꯌꯥꯝꯅ ꯄꯤꯗꯅꯕ ꯁꯤꯜꯂꯤꯕ ꯃꯥ ꯃꯊꯟꯇꯅ ꯍꯣꯠꯅꯩ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕꯤ ꯊꯕꯛꯀ ꯄꯪꯁꯨꯗ ꯁꯨꯍꯟꯕꯁꯦ ꯃꯉꯥꯏꯔꯦꯕ ꯏꯁ ꯀꯔꯤ ꯃꯥꯅ ꯍꯥꯏꯍꯧꯕꯗꯨꯕꯣ ꯃꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯌꯥꯝꯅ ꯋꯥꯏ ꯑꯔꯥꯟꯕ ꯑꯗꯨꯝ ꯇꯥꯏ ꯀꯥꯏꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯊꯕꯛꯇꯣ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯁꯨꯍꯟꯕ꯭ꯔꯕ ꯑꯗꯨꯒ ꯃꯤꯅ ꯑꯆꯨꯝꯕ ꯑꯃꯨꯛ ꯍꯥꯏꯔꯛꯑꯁꯨ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯑꯃꯨꯛ ꯇꯥꯕ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯀꯥꯊꯤꯗꯣ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯤ ꯃꯊꯪꯒꯤ ꯂꯧꯗꯤꯅꯦ ꯃꯥ ꯁꯨꯡꯎ ꯍꯦꯛ ꯎꯍꯜꯂꯣꯏ ꯃꯈꯣꯏꯅ ꯑꯗꯨꯅ ꯆꯠꯂꯤꯉꯩ ꯂꯝꯕꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯗꯣꯏ ꯌꯦꯡꯂꯒ ꯊꯥꯗꯣꯏ ꯅꯣꯏꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣꯅꯦ ꯃꯥꯃꯥ ꯂꯧꯕꯨꯛꯇ ꯆꯠꯂꯒ ꯐꯧ ꯌꯦꯡꯉꯨꯕꯅꯦ ꯍꯩ ꯅꯣꯏꯒꯤ ꯐꯧ ꯑꯗꯨꯗꯤ ꯐꯖꯩꯅꯦꯍꯦ ꯍꯟꯗꯛꯅ ꯃꯍꯩ ꯌꯥꯝꯅ ꯄꯥꯟꯕꯁꯨ ꯍꯦꯜꯂꯦ ꯑꯗꯨꯅꯦ ꯃꯥꯃꯥ ꯑꯩꯈꯣꯏꯒꯤ ꯐꯧꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝ ꯐꯖꯕꯅꯦ ꯑꯩꯁꯨ ꯌꯥꯝꯅ ꯈꯪꯗ꯭ꯔꯁꯨ ꯈꯔ ꯌꯦꯡꯕꯗꯗꯤ ꯈꯪꯉꯦ ꯍꯣꯏꯅꯦ ꯌꯥꯝꯅ ꯐꯖꯩ ꯑꯗꯨꯗꯤ ꯃꯥꯃ ꯑꯃꯨꯛ ꯂꯧ ꯐꯥꯎꯕꯗꯪ ꯌꯧꯔꯨꯈꯤꯒꯦꯀꯣ ꯑꯧ ꯃꯥꯃꯥ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩ ꯑꯗꯨꯅ ꯍꯦꯟꯅ ꯊꯥꯗꯣꯏꯒꯤ ꯏꯁꯧꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯂꯧ ꯀꯥꯔꯛꯄꯗꯒꯤ ꯂꯥꯡꯂꯛꯄ ꯏꯁꯧ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯇꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯈꯛꯇ ꯅꯠꯇꯦꯕ ꯂꯧꯕꯨꯛꯇ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯂꯩꯔꯛꯑꯕ ꯃꯥꯃꯅꯁꯨ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕꯒꯤ ꯃꯑꯣꯡꯗ ꯃꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯗꯅ ꯐꯧ ꯐꯖꯗ꯭ꯔꯗꯤ ꯎꯕꯤꯔꯅꯨꯅ ꯍꯥꯏꯔꯝꯗꯧꯅꯤ ꯑꯃꯨꯊꯤꯗꯨ ꯃꯥꯒꯤ ꯋꯥꯗꯨ ꯊꯣꯏꯕꯅ ꯍꯣꯏ ꯅꯪꯅ ꯂꯣꯏꯅ ꯆꯨꯝꯃꯤ ꯌꯥꯔꯦ ꯂꯝꯕꯤ ꯆꯠꯄꯁꯦ ꯇꯨꯃꯤꯟꯅ ꯑꯝꯇ ꯆꯠꯁꯤ ꯉꯁꯥꯏꯗꯒꯤ ꯏꯁꯧ ꯂꯥꯡꯉꯤꯁꯤ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦꯕ ꯃꯤꯒꯤ ꯃꯃꯥꯡꯗꯅ ꯎꯇꯨꯕꯤ ꯁꯥꯔ ꯂꯩꯕ ꯑꯩꯅꯅꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯉꯥꯡꯂꯤꯕꯁꯦ ꯉꯥꯡꯂꯨꯔꯗꯤꯅꯦ ꯃꯥꯒꯤ ꯇꯣꯃꯥꯜ ꯍꯥꯏꯕ ꯑꯃꯨꯊꯤꯗꯣ ꯑꯩꯒ ꯁꯣꯏꯗꯅ ꯈꯠꯅꯗꯣꯏꯕ ꯍꯣꯏ ꯅꯪꯅ ꯍꯥꯏꯕ ꯂꯣꯏꯅ ꯆꯨꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯁꯨ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯌꯨꯝ ꯂꯣꯝꯗꯅ ꯁꯅꯥꯍꯜ ꯌꯨꯝꯒꯤ ꯃꯥꯡꯒꯣꯜꯗ ꯀꯧꯅꯥꯒꯤ ꯃꯜꯂꯕ ꯐꯛ ꯑꯗꯨꯗ ꯁꯅꯥꯍꯜ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯃꯥ ꯇꯣꯝꯕꯤ ꯁꯅꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯇꯣꯝꯕꯤ ꯁꯅꯥꯅ ꯏꯅꯦ ꯑꯩꯁꯤ ꯏꯅꯦꯒꯤ ꯅꯥꯛꯇ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯀꯔꯤ ꯂꯩꯔꯦ ꯏꯕꯦꯝꯃ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯏꯅꯦ ꯑꯉꯥꯡꯁꯤꯡꯁꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯑꯃꯠꯇ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏ ꯃꯄꯥ ꯏꯕꯥꯅꯤꯁꯨꯅꯦ ꯈꯔꯗꯤ ꯄꯣꯊꯥꯕꯁꯦ ꯄꯥꯝꯂꯕꯅꯤ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯩꯔꯥ ꯏꯁꯨꯒꯤ ꯀꯨꯝꯍꯩ ꯑꯗꯨꯁꯨ ꯌꯦꯡꯅꯤꯡꯂꯛꯏꯌꯦ ꯏꯆꯥ ꯊꯥꯗꯣꯏꯒ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯒꯁꯤ ꯂꯨꯍꯣꯡꯊꯣꯛꯄꯤꯔꯁꯤꯔꯣ ꯍꯩꯃꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯋꯥꯅꯤꯅꯦ ꯑꯩꯅꯦ ꯏꯃꯪ ꯏꯈꯨꯠꯅ ꯂꯥꯝꯕ ꯐꯪꯂꯕꯒꯨꯝꯕꯅꯦ ꯑꯗꯣ ꯑꯩꯁꯦ
Isu asina mathanta lehauba adu khanbadane siba ngamdana leirabani. Isasisune nongma nongmagi sonjilai. Adunane aina chatpa khotpa ngamlingai matam asida isugi luhongbado ai yawning ine tombi sana. Nakhoina phanabado adum sillo. Imang ikhutna lamba phanglaba aina hojik kari amuk silluni. Ine adumna habiganuda. Ine asuk yamna kalliba asidi. Ine na ahalne. Ine na haiba matung inna aikhoina thabak tawjagadoini. Ine sibana ba amta pangumsiko. Nasu sing asigi macha amuk yenglaga. Nasu mathangi kumhai yengkhidawni kaino ine. Tombi sanagi wa aduda sanahal nokjerami tombi sana sunoi. Ai sunya isugi macha amuk yengdawriban ine ha. Yengkhidawni ine aduga nongaina lekhidawni kaino ne. Hoi ne ado ibungobu khanglabaro nangna ingonda haiba laiba wa asibo ha. Ine na hek haiba wasima moi mapaga aiga hapta ama supna khanaraba kandane ine gi nakta aina wa haiba laibani ine. Haima aidi nangna khara ngamna chatpaduda hekta hairamdabi laira haibani da. Ine ne hek ngang torakpasima ba. Asi hairaga napi anido among noi nokpa du khara amu hantharaga tombi sanana. Ine kuthiduna aina hayeng salaga hekta yengurage. Aduda aina khanba sina lawi singa loiraga phairen adwaida khanba. Aduda ine na mukai khaliba haibadu. Aidine iya da yare. Hoi law sing loiraga ne tapna tawba aduna phareda. Aidine kuthida hairakpado adum tawrasi. Ine gidi kaisu thoidokpa kaiba leiteda. Aduda isu sing asida ayat apan leitaba. Nungai ay phana panbado adu khaktani. Ado leiramu ay si isu nupigi kuthido amukta lokthok lukhige ko. Sanahal ison son hagot ke haina tawi mana tawriba adu tombi sanana khamladuna. Ine yarese amta phambiyu. Horenya isu nupi halaga mangonda adum lokthok halasi. Haujikti inega wari sasise amukta phamoine. Sanahal su amuk phamtharaga. Hoi ine aduna pharadra. Hoi sina pharine. Anido amuk pulam nokmine. Nupi anido atopa nungaiba wari kaya saduna noklaga leiri. Makhoina adumna leiringai thoibaga thadoiga sa changlei. Thoiba mamagi nakanda phami aduga thabana maboki nakanda phami. Masugi isuksukpa safam adu uba matamda mabok sanahanna. Haima kaidaure amu isaw sawna lakliba aduna ha. Kaidaurage isubo se abokta hayuse. Kanana kaidaurino isuda. Thadoiwa amata khumde thoibana oina. Abo ta tomalna mathung sadaba wa mayam hairakpagi sauribani. Tahuradauni madugi tomal haiba nupado. Isu asida kari hairino moina ha. Thadoiwa amata khumde tombi sanan amuka hanhangle. Thadoi kaidaurage magi tomal haiba kathi manba nupa aduna kari haira inoba ha. Sanahal masugi makopta nantharaga. Kaidaurage isubo se tomal na haibado abokta loina tamu. Aduga abokna ne tomaldo amuk ngangluge. Kaigi mana isuda pangangang bayabro ha. Se hayu se tomal na kari haira ino abokta tamu. Isu na tamdrabadi abokti karam na khangdauri ha. Se abokta hayu se isu thoibi. Ta tomal na lawgi thabaktuda mathanda hotnabada yamna wai. Mathanda lawgi thabak loina hotnai adaidi phawdo handakti yamna phajana pandi kaina. Thadoigi wa taraga tombi sana ingangakna. Is tomana uba lawpham adudi phaw yamna phajabani. Aduga kaino mana phajadi he haira iduna. Ima mabuk phatabagi phawdo phajabado pithobo pamubagi hayengwai phawtana pinaba chalak tawreini. Is kaya ta mabuk phatriba angang no yengunye. Aina mataw aduda nungsidana law uhalle aduga haujikta phawgasu pidana batawriye. Aikhoina law suba hek haudringaidagi aina kari watli tomal haidana hanjin hangbadadi kari mata wate haidana haire. Aduga haujikta mana mathanta hotnaba aikhoina kari mata tawbidaba amuk saraibanine. Othokna su mabuk phatteda angangne na. Ine mabuk phatre haidana khanglaga leirabadudi uhaluranu yadro. Atopa madako uhanni. Tombi aikoi soire. Mathangdadine mangonda sungu hek uhallaroi. Pharese
ꯑꯗꯨꯒꯤ ꯆꯥꯟꯗꯥꯟ ꯑꯗꯨꯒꯤ ꯋꯥꯔꯤꯁꯦ ꯁꯥꯟꯅꯔꯒꯨꯝꯁꯤ ꯏꯁꯨ ꯊꯣꯏꯕꯤ ꯆꯪꯉꯨ ꯇꯔꯪ ꯃꯅꯨꯡꯗ ꯏꯕꯣꯛꯀꯤ ꯂꯤꯒꯤ ꯄꯣꯂꯥꯡ ꯃꯆꯥ ꯑꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯎ ꯍꯣꯏ ꯑꯕꯣꯛ ꯊꯥꯗꯣꯏ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯑꯗꯨꯒ ꯁꯅꯥꯍꯜꯅ ꯍꯥꯏꯕ ꯂꯤꯒꯤ ꯄꯣꯂꯥꯡ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯑꯕꯣꯛ ꯁꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯄꯨꯔꯛꯏꯕ ꯑꯗꯨ ꯄꯤꯔꯒ ꯃꯥꯁꯨ ꯃꯕꯣꯛꯀꯤ ꯅꯥꯀꯟꯗ ꯐꯝꯊꯩ ꯁꯅꯥꯍꯜ ꯂꯤꯒꯤ ꯄꯣꯂꯥꯡ ꯑꯗꯨ ꯂꯧꯔꯒ ꯃꯈꯨꯝ ꯍꯥꯡꯗꯣꯛꯏ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯊꯥꯗꯣꯏꯒꯤ ꯀꯨꯊꯤ ꯑꯗꯨ ꯇꯣꯝꯕꯤ ꯁꯅꯥꯗ ꯄꯤꯔꯛꯏ ꯇꯣꯝꯕꯤ ꯁꯦ ꯇꯣꯝꯕꯤꯁꯨ ꯀꯨꯊꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ ꯍꯣꯏ ꯏꯕꯨꯡꯉꯣ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯏꯅꯦ ꯍꯌꯦꯡꯗꯣ ꯑꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯂꯥꯛꯑꯒꯦ ꯊꯥꯗꯣꯏ ꯏꯃꯥꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯆꯠꯂꯣ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯍꯧꯔꯦꯀꯣ ꯑꯗꯨꯗꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯥꯗꯣꯏ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯛꯏ ꯑꯕꯣꯛ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯅꯪꯒꯤ ꯀꯨꯊꯤꯅꯦ ꯑꯦ ꯑꯩꯒꯤ ꯀꯨꯊꯤꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯁꯅꯥꯍꯜ ꯍꯧꯖꯤꯛ ꯇꯣꯝꯕꯤ ꯁꯅꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯃꯁꯨꯗ ꯂꯣꯏꯅ ꯇꯝꯃꯤ ꯊꯥꯗꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯏ ꯃꯕꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯏꯁꯨ ꯊꯣꯏꯕꯤ ꯌꯦꯡꯉꯨ ꯏꯕꯣꯛꯅꯅꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯀꯜꯂꯤꯉꯩꯗ ꯏꯁꯨꯒꯤ ꯂꯨꯍꯣꯡꯕ ꯑꯗꯣ ꯆꯦꯜꯂꯒ ꯌꯥꯎꯅꯤꯡꯉꯤ ꯑꯗꯨꯅ ꯑꯕꯣꯛꯅꯁꯨ ꯃꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯣ ꯊꯤꯡꯗ꯭ꯔꯕ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯂꯁꯤ ꯊꯥꯗꯣꯏꯁꯨ ꯋꯥꯗꯨ ꯀꯩꯁꯨ ꯌꯦꯠꯂꯨꯗ꯭ꯔꯦ ꯃꯕꯣꯛꯀ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯤ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯇꯣꯝꯕꯤ ꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒ ꯃꯥꯅ ꯉꯁꯤ ꯀꯨꯊꯤ ꯌꯦꯡꯕ ꯆꯠꯂꯨꯕ ꯑꯗꯨꯒꯤ ꯄꯥꯎ ꯇꯝꯃꯤ ꯏꯅꯦ ꯁꯦ ꯄꯥꯟꯖꯤꯅꯅꯦ ꯌꯥꯝꯅ ꯆꯥꯟꯅꯩ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯌꯥꯝꯅ ꯐꯩ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯍꯩꯃꯥ ꯇꯣꯝꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯑꯆꯨꯝꯕꯔꯅꯦ ꯍꯩꯃꯥ ꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯕꯨ ꯏꯅꯦꯗ ꯐꯥꯒꯤ ꯑꯃꯨꯛ ꯇꯧꯈꯤꯗ꯭ꯔꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯇꯥꯔꯕ ꯏꯅꯦ ꯑꯩꯈꯣꯏꯅ ꯈꯜꯂꯝꯕꯗꯣ ꯆꯞ ꯆꯥꯔꯦ ꯐꯥꯏꯔꯦꯟꯒꯤ 19ꯅꯤ ꯄꯥꯟꯕꯗ ꯇꯥꯔꯤ ꯏꯁ ꯅꯨꯡꯉꯥꯏꯔꯦꯗ ꯄꯥꯎꯁꯤꯗꯤ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯗꯨꯝ ꯆꯥꯒꯦ ꯄꯥꯎꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯤꯅꯤ ꯏꯅꯦ ꯉꯥꯗꯣ ꯄꯨꯂꯞ ꯆꯥꯕ ꯌꯥꯗꯕ꯭ꯔꯣ ꯍꯩꯃꯥ ꯆꯨꯝꯃꯤꯅꯦꯍꯦ ꯄꯨꯂꯞ ꯍꯦꯛ ꯆꯥꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯑꯁꯨꯝꯅ ꯃꯌꯥꯝ ꯂꯣꯏꯅ ꯍꯔꯥꯎꯅꯔꯦ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯄꯨꯝꯕ ꯂꯣꯏꯅ ꯇꯥꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎ ꯉꯥꯛꯇ ꯉꯥꯏꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯇꯣꯃꯥꯜ ꯐꯧ ꯂꯣꯛꯄ ꯂꯣꯏꯈ꯭ꯔꯦ ꯅꯍꯥꯟꯃꯨꯛ ꯊꯦꯡꯅꯈꯤꯕ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯊꯕꯛꯇꯨ ꯊꯣꯏꯕꯗ ꯅꯠꯇꯅ ꯊꯥꯗꯣꯏꯁꯨ ꯌꯥꯎꯕ ꯌꯥꯕ ꯊꯕꯛꯇ ꯌꯥꯎꯔꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯛ ꯐꯠꯇꯕꯒꯤ ꯍꯧꯅꯕꯤ ꯇꯣꯃꯥꯜ ꯐꯧ ꯑꯗꯨ ꯄꯤꯅꯤꯡꯗꯕꯒꯤ ꯋꯥꯉꯥꯡ ꯉꯥꯡꯂꯛꯏ ꯁꯅꯥꯍꯜꯒꯤ ꯌꯨꯝꯗ ꯇꯣꯃꯥꯜ ꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯒꯤ ꯃꯄꯟꯁꯨ ꯌꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯎꯔꯤ ꯃꯕꯣꯛꯀꯤ ナカンꯗ ꯇꯨꯃꯤꯟꯅ ꯊꯥꯗꯣꯏꯁꯨ ꯋꯥꯗꯤ ꯉꯥꯡꯗ ꯃꯌꯥꯝꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯂꯩ ꯇꯣꯃꯥꯜꯅ ꯑꯩꯁꯨ ꯃꯃꯥꯡꯗꯗꯤ ꯃꯌꯥꯝ ꯑꯃ ꯄꯤꯔꯤꯗꯅ ꯍꯟꯗꯛ ꯑꯁꯤꯗꯤ ꯈꯔ ꯌꯦꯡꯂꯣ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯀꯌꯥꯝ ꯀꯥꯏꯒꯦ ꯁꯤꯕꯣ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯇꯣꯃꯥꯜ ꯅꯪꯅ ꯌꯦꯡꯉꯣ ꯍꯥꯏꯕꯗꯣ ꯕꯣꯔꯥ ꯑꯃ ꯑꯅꯤ ꯃꯉꯥꯏ ꯑꯗꯨꯗ ꯅꯪꯅ ꯕꯣꯔꯥ ꯑꯅꯤꯈꯛ ꯄꯤꯒꯦ ꯍꯥꯏꯕ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔ ꯅꯪꯁꯨ ꯃꯥꯝ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤ ꯋꯥꯅ ꯎꯔꯤꯅꯤ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯅꯤ ꯍꯟꯗꯛ ꯐꯧ ꯈꯔ ꯐꯕ ꯑꯁꯤꯗ ꯅꯣꯏꯁꯨ ꯅꯃꯤꯠꯅ ꯆꯥꯎꯔꯛꯄ ꯅꯠꯇ꯭ꯔꯣ ꯁꯅꯥꯍꯜꯅ ꯍꯥꯏ ꯇꯣꯃꯥꯜ ꯅꯪꯒꯤ ꯋꯥꯗꯣ ꯌꯥꯔꯦ ꯇꯣꯛꯑꯣ ꯍꯟꯗꯛꯀꯤ ꯐꯧꯁꯦ ꯑꯩꯈꯣꯏ ꯂꯧꯔꯔꯣꯏ ꯌꯥꯔꯦ ꯅꯪꯒꯤ ꯋꯥꯗꯣ ꯏꯅꯦ ꯇꯥꯕ ꯉꯝꯗꯦ ꯀꯗꯥꯏꯗꯒꯤ ꯉꯥꯡꯗꯣꯏꯅꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯍꯥꯏꯔꯛꯑꯒ ꯃꯤꯅ ꯋꯥꯅ ꯎꯔꯤꯕ ꯂꯧ ꯑꯁꯤꯕꯨ ꯅꯣꯏꯅ ꯐꯧꯁꯤꯡꯁꯦ ꯂꯣꯏꯅ ꯂꯧꯒꯦ ꯍꯥꯏꯔꯗꯤ ꯀꯗꯥꯏ ꯌꯥꯗꯣꯏꯅꯣ ꯑꯩꯈꯣꯏꯁꯨ ꯂꯧꯁꯤ ꯋꯥꯅ ꯎꯔꯤꯅꯤ ꯊꯣꯏꯕꯒꯤ ꯃꯄꯥꯅ ꯇꯣꯃꯥꯜ ꯑꯗꯣ ꯅꯪꯅ ꯋꯥꯅ ꯎꯔꯤꯕ ꯂꯧ ꯑꯗꯨ ꯃꯤꯒꯤꯅꯤꯅꯦ ꯃꯄꯨ ꯑꯗꯨꯅ ꯂꯧꯗꯨ ꯍꯦꯛ ꯁꯠꯈꯤꯕ ꯃꯇꯝꯗ ꯅꯪ ꯀꯗꯥꯏꯗ ꯂꯧ ꯎꯗꯣꯔꯤ ꯁꯠꯂꯒ ꯁꯠꯁꯅꯨ ꯑꯇꯣꯞꯄ ꯂꯧ ꯃꯌꯥꯝ ꯑꯃ ꯂꯩ ꯎꯅꯕ ꯈꯔ ꯏꯃꯨꯡ ꯐꯠꯇꯕꯁꯤꯗ ꯎꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯥꯏ ꯇꯣꯃꯥꯜ ꯅꯪꯅ ꯅꯈꯧ ꯄꯣꯡꯅ ꯉꯥꯡꯂꯤꯕꯗꯣ ꯈꯨꯟ ꯑꯁꯤꯗꯅꯦ ꯂꯧ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯁꯨ ꯂꯧꯄꯨ ꯑꯃꯠꯇꯅ ꯅꯪꯉꯣꯟꯗꯅꯦ ꯂꯧ उहꯜꯂꯣꯏ ꯍꯥꯏꯕ ꯑꯁꯤꯃꯗꯤ ꯅꯪ ꯈꯪꯉꯨꯀꯣ ꯑꯗꯨ ꯌꯥꯝꯅ ꯋꯥꯕ ꯅꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ उहꯟꯈꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯇ ꯋꯥꯒ ꯆꯥꯎꯅ ꯆꯥꯎꯅ ꯉꯥꯡꯂꯗꯅ ꯅꯃꯥꯏ ꯑꯗꯨꯕꯨ ꯏꯀꯥꯏꯗꯦꯅꯦ ꯌꯥꯔꯦ ꯑꯩꯅꯦ ꯅꯪꯒꯤ ꯐꯧꯗꯣ ꯑꯃꯠꯇ ꯄꯥꯝꯖꯗ꯭ꯔꯦ ꯇꯣꯛꯑꯣ ꯌꯥꯔꯦ ꯇꯣꯃꯥꯜ ꯌꯥꯅ ꯌꯥꯅꯕ ꯆꯠꯁꯤꯀꯣ ꯑꯩꯈꯣꯏꯁꯨ ꯀꯨꯏꯅ ꯂꯩꯔꯛꯑꯕꯅꯤ ꯅꯒꯨꯜ ꯏꯒꯨꯟ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯅꯪꯅ ꯉꯁꯥꯏ ꯃꯈꯩ ꯏꯅꯦꯗ ꯊꯥꯕ ꯈꯣꯟꯅꯗꯣ ꯑꯩꯈꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯏꯅꯦ ꯑꯁꯤꯅ ꯅꯪꯕꯨ ꯊꯥꯖꯗꯅ ꯂꯧ ꯑꯗꯨ ꯄꯤꯔꯦ ꯑꯗꯨꯒ ꯅꯪꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯇꯦ ꯇꯣꯃꯥꯜ ꯏꯕꯨꯡꯉꯣ ꯍꯥꯏꯔꯨꯔꯅꯨ ꯌꯥꯔꯦ
ꯏꯅꯦ ꯐꯧꯒ ꯑꯃꯠꯇ ꯄꯥꯝꯗ꯭ꯔꯦ꯫ ꯊꯣꯏꯕꯅ ꯇꯞꯅ, ꯑꯕꯣꯛ, ꯐꯧꯗꯨ ꯌꯥꯝꯅ ꯄꯥꯝꯕꯒꯤ ꯅꯠꯇꯦ. ꯃꯥꯅ ꯀꯅꯥꯒꯤ ꯃꯈꯥꯗ ꯀꯅꯥꯒꯤ ꯂꯧꯏ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕꯅꯤ. ꯍꯦ ꯑꯉꯥꯡ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ. ꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯂꯩꯇꯦ. ꯗꯥ ꯇꯣꯃꯥꯜ, ꯑꯆꯨꯝꯕꯗꯣ ꯍꯥꯏꯕꯅꯤ. ꯇꯣꯃꯥꯜꯅ ꯋꯥ ꯉꯥꯡꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯍꯥꯏ ꯇꯣꯃꯥꯜ, ꯌꯥꯔꯦ. ꯇꯣꯛꯑꯣ. ꯅꯪ ꯐꯧꯁꯤ ꯄꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯄꯤꯔꯣꯏ ꯍꯥꯏꯕ꯭ꯔꯥ? ꯃꯥꯃ, ꯑꯅꯤꯗꯨ ꯌꯥꯝꯃꯟꯗꯦ ꯍꯥꯏꯔꯁꯨ ꯑꯍꯨꯝꯗꯨ ꯄꯤꯔꯒꯦ. ꯌꯥꯔꯦ ꯇꯣꯃꯥꯜ. ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯅꯤꯔꯒ ꯆꯥꯕ ꯅꯠꯇꯦ. ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯤꯅꯤꯡꯗ꯭ꯔꯕꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕꯁꯨ ꯅꯠꯇꯦ. ꯑꯩꯁꯨ ꯂꯧꯁꯤꯡ ꯋꯥꯠꯄ ꯅꯠꯇꯦ. ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯕ ꯑꯗꯨꯅꯤ. ꯅꯪꯅ ꯉꯁꯤ ꯐꯧ ꯃꯌꯥꯝ ꯑꯃ ꯄꯩꯕ ꯉꯝꯖꯔꯤꯕ ꯑꯗꯣ ꯀꯅꯥꯒꯤ ꯃꯈꯥꯗ ꯂꯩꯔꯒꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯍꯟꯒꯗꯕꯅꯤ. ꯐꯔꯦ ꯃꯥꯃ, ꯑꯩ ꯕꯣꯔꯥ 4ꯗꯨ ꯄꯤꯔꯒꯦ. ꯏꯁꯨ ꯊꯣꯏꯕ, ꯇꯣꯛꯁꯤ. ꯑꯕꯣꯛ ꯑꯁꯤꯒꯨꯝꯕ ꯑꯁꯤ ꯄꯥꯝꯗꯦ. ꯑꯕꯣꯛ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯍꯥꯏꯕꯁꯤꯗꯤꯅꯦ, ꯈꯨꯗꯣꯝꯕꯤꯅ ꯊꯤꯜꯂꯒ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯅ ꯇꯥꯛꯄ ꯑꯗꯨꯗ ꯏꯀꯥꯏꯕ ꯈꯪꯒꯗꯕꯅꯤ. ꯊꯣꯏꯕꯒꯤ ꯃꯄꯥꯅ, ꯐꯔꯦ, ꯑꯗꯨꯗꯤ ꯅꯪ ꯁꯟꯒꯔꯤ ꯊꯥꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯅꯪ ꯑꯣꯏꯅ ꯊꯤꯜꯂꯛꯑꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯥꯃ, ꯑꯩ ꯑꯣꯏꯅ ꯊꯤꯟꯖꯔꯛꯑꯒꯦ. ꯑꯁꯨꯝꯅ ꯐꯧ ꯕꯣꯔꯥ ꯑꯗꯨ 4ꯗ ꯌꯥꯅꯔꯦ. ꯇꯣꯃꯥꯜꯒꯤ ꯍꯟꯗꯛꯀꯤ ꯃꯇꯧ ꯑꯗꯨ ꯁꯅꯥꯍꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯀꯥ ꯍꯦꯟꯅ ꯐꯧ ꯑꯗꯨ ꯄꯥꯝꯂꯨꯕꯒꯤ ꯅꯠꯇꯦ, ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯄꯤꯛꯄ, ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯗꯨꯒꯤꯅꯤ. ꯃꯊꯪꯗꯤ ꯇꯣꯃꯥꯜꯅ ꯐꯅ ꯀꯞ ꯂꯥꯎꯔꯕꯁꯨ ꯂꯧ ꯑꯗꯨ ꯁꯅꯥꯍꯜ ꯇꯣꯃꯥꯜꯗ ꯎꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯂꯒ ꯂꯩꯔꯤ. ꯂꯧ ꯑꯗꯨ ꯑꯇꯣꯞꯄ ꯅꯍꯥ ꯑꯃꯗ ꯎꯍꯟꯈ꯭ꯔꯦ. ꯇꯣꯃꯥꯜ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ. ꯃꯍꯥꯛꯁꯨ ꯑꯇꯣꯞꯄ ꯂꯧ ꯎꯅꯕꯁꯨ ꯂꯩꯇ꯭ꯔꯦ. ꯂꯧ ꯎꯗꯅ ꯃꯍꯥꯛ ꯂꯩꯕ ꯇꯥꯔꯝꯃꯤ. ꯑꯁꯨꯝꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯌꯧꯔꯦ. ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯃꯁꯨ ꯃꯕꯦꯜ ꯑꯗꯨ ꯌꯥꯝꯅ ꯀꯞꯃꯤꯟꯅꯩ. ꯃꯈꯣꯏꯒꯤ ꯃꯇꯧ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯥꯎꯕ ꯂꯣꯏꯅ ꯀꯞꯄꯤ. ꯂꯨꯍꯣꯡꯕ ꯑꯗꯨꯃꯗꯤ ꯌꯥꯝꯅ ꯐꯖꯅ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ. ꯂꯨꯍꯣꯡꯕ ꯃꯇꯨꯡꯗꯁꯨ ꯊꯥꯗꯣꯏꯅ ꯃꯕꯨꯛꯄꯨ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ. ꯃꯅꯦꯝꯅ ꯀꯥ ꯍꯦꯟꯅ ꯁꯣꯟꯕ ꯑꯣꯏꯗꯕꯒꯤ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯕꯅꯤ. ꯇꯣꯝꯕꯤ ꯁꯅꯥ ꯃꯃꯧꯒ ꯇꯣꯏꯅ ꯁꯅꯥꯍꯜꯒꯤ ꯃꯌꯨꯝꯗ ꯆꯠꯂꯤ. ꯑꯁꯨꯝꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫